loi nang halle adu masi je khoi thamoi ji yamna pende aduna huji NRC chanadi ba phawdi tawjari ba jaga si langthaba le makha le kai ni aduda akhoi ni yamna penje da ba sawning badagi akhoi tholai ba che kai maram gi no haibada mama oi ba akhoi na pran chak na thokna rai ba che Trong lawi da mama gi matha da polaga mama macha nungai na nungsi na tumi na ringai timing du da angang ani gi mathai lau hi ba mama bu na so ga le ho ba mama macha chena khaina han ba imung da bu adu mai na tawi ba thabak du da imung da bu du phibam na yoksal la ka na karmai taw na khoi hingba ngam leiba ngam dori no adu da bien da bagi sawning bagi changu ba ju mo khoi sekan na security na cpm na ka tholok da na cha ahum mam ju hato pire adugi makha ta bada thabak thoram khudi makta bien da changi ba khudi makki yar gas kartana ama tawdana awa loina phangdana asopa loina halle adu masi je khoi thamoi ji yamna pende aduna huji NRC chanadi ba phawdi mikok thiba ju yabi yahan bigano tawbigano NRC chati phawdi mikok thiba yaroi haiba nupi akhoi mayam gi apa ma moto aduni